Ngasigi chawkhatlaba malem pithribi asida eikhoi meeyoibana mahousa lairembi khosem yaudana eikhoi khakta nungaina hingba yagadra wahang asiga loinana Unique Wildlife Protection Committee Manipur gi maikaidagi miyamgi mafamda mit nakong oinaba wafam khara asi thamjari. Lamlaki Sha Uchek Mahousa akoibagi fibam ngak senbana eikhoi meeyoibabu malem asidagi mutkhigadabadagi kanba ngamgani. Malem asi eikhoi meeyoiba khaktagi natte Lamlaki Sha Uchek singsu eikhoigumna malem sida hingbagi hak lay makhoi yaudana meeyoiba eikhoita malem sida hingduna leiba oithokte Makhoisu eikhoigi irakta hinghanduna nungaina hingsi. Malem sidagi jiba ama mutkibada sel kaya puthoktunasu ahiba baigyanik singna kanna honathanasu amuk halau haibadi yararoidabana eikhoigi irakta lejariba mutsilaklaba mangsilaklaba Sha Uchek singbu ngakpi senbirasi. Ningthamthagi matamda arakpa miramdagi pairakpa uchek singna eikhoigi patsingda matam kharadangi changjafam loduna saktarabasina Loktak Patpu Malemgi Lemjanafam Koiraba Ramsar site ama oibagi maram amasu oiribani. Eikhoigi patsingda chaktariba uchek singbu minungsi yauduna lang thaktuna phabiba hu thakpa amadi nongmaina chingba sinaduna hatpiba tawbigano makhoi leibana malemda eikhoigi loktakku saktak leibani. Makhoibu ngakpi sinbiduna malemda eikhoigi minungsi chawo matau adu utlase. Manipurda phangliba sangai nongin siroi lili amadi atopa tanglaba Sha Uchek pambi singna malemda eikhoibu masak takli amadi eikhoina chawthoksari. Lamlaki Sha Uchek singbu phaba hatpa makhoigi leifam chafamda akaiba pibada Wildlife Protection Act 1972 gi makhada chairak kaya phangba yai amadi achauba senpham kaya amasu fine oina thiba yai. Sha Uchek phanaba hotnabada sijinaramba khuchu khutlai gari nongmai amadi pochei punamak ek asigi makhada sijinaramliba miyoi adudagi matkani amadi sijinaramliba potsingi licensing su cancel tawgani. Bharat Sanvidhan gi Article 51 Clause A G gi matung inna Lamlaki Sha Uchek umong wamang yauna mahousa akoibagi fibam ngak senbabu nagarik khudingmakki maruoiba thaudang oina piri. Eikhoi khudingmakna leipak asigi nagarik ama oibagi ithaudangsing pangthokminasi. Government amadi mari lenaba department matontana umang wamang amadi Lamlaki Sha Uchek mahousa akoibagi khalngak senba haibasi oithokte masidi mipum khudingmakki tawtaba yadraba ithaudangni. Jing pat turel umang wamang amadi Lamlaki Sha Uchek mahousa akoibagi fibamda ka hena akaiba pigadaba lo nayadaba thabaksing tawbigano. Kanagumba wakhal mapung phadriba miyoisingna toramba yaurabasu isa isagi ithaudangni khanna thingbiyo natragana mari lenaba singda pau pibiyo. Mathakta panjakriba wafam khara asi miyamki interesta Unique Wildlife Protection Committee Manipurna publish tawjabani.